Lengsin Birksi Mayam, Wari Giwari Hariba YouTube channel Asina Adomutaran Oxari. Nasi Wari Si, Pitribida Nasi Pabu Toliba drama series in Gimanunda, Quadi rating one drama Magibarini. Drama series Asigi episode Kumpugani Toile, Hapta Kudingi Ira Nimita, episode Anova Amam Putoxagani. Anobu Urgana Haitaba Soikivalan Kivyarabisu, some Topiro, Camento Bro, Matung the Sweden of Honazake. Wari Hausimaya, Nasi Wari Si, American crime drama Amagivarini. Maming Breaking Bad Kogi drama asi 2008 TV 2013 Power Sandoki drama asi House of Power and IMDb da point tarai manung da point 9.4 fangduna khwadi rating wangba drama ama oyibani drama asi America gi New Mexico ko mafam aduda Albuquerque haina khangnaba shahar amale shahar aduda leba high school amada oza oyibanu pamagi warini oza si masana pajajaba sinfam asiga yengnabada mahaki mahayna yamna heli mahak chemistry gi ozani Ma ikhang khanghodan stage 3 cancer narakhi hanadagi tolopik tuna waduna leiriba mahakna cancer layang bom tanda changgadaba paisa amadi mahakna leikhidraba matungda magi imung manung amadi masa singna hingbada paisa watanaba paisa tananaba lambi thirakhi mamaida upai leitraduna mahakna haijariba chemistry sizinaduna mahakna crystal meth koba drug ama sawa horakhi masana pamdrabasu masana masabu kanjanaba crime kaya torakhi Luibadi, Mahak Namatwai Kuwak Hatuna Tali of Shasing a sea. Mahaki Nipi Medi, Mahaki Imun Lowadra Havasini. Han Basinda, Marubumi Faudun at Liver Lambi Aduda, Gari Van Amayamana Pakat Tormi. Ban Aduda Mamai Marks Uptuna, Walterna, Gari Tauri. Passengers that Mahaki Satra Jessisu, Marksamo Uptuna, 1,000 Tari. Lambi the Hatwa 2,000 Gari Adu, control am Hodaduna, Lambi Mataida, Onteki, Amadi, Ledam Manung Amad Tinginki. Gari ay thong hangdotuna mafi maro matik chana setaba Walter kumtharaki makokta makhut haptuna tawriba thodo tu saurami tanja aduda alapada police ki siren makhon chu taraki maduda pakhalaba Walter na gari aduda yanduna riba magi frit adu lisili adu gari manungda changkhiduna nomai amadi video recorder lokthokna masa matunda video record ama tawjaduna hairami ai gaming Walter White kawi ai Albuquerque New Mexico dagini Agi video asi isani shag ira yazari haiduna number video nati agi imung manungda pau pujabani Skyler nangdi agi thawani atuga Walter Junior nahaksu hojukti chawre nakoina nimit kharani gi manungda tabu nungare du pau khara tarakani adubu nakoina khangadabudi agi thamoi agi wakhalda nakoibu matam punumukta kaudi haibasini goodbye hairodan mahaki recording adu losuli Skyler Walter gi nupini aduga Walter Junior hairibasina makoi ani gi macha Masih matungda Walter namaki nangoi payaduna police lakiba maikai adomda nomai aim tawduna lerami mathangi sinda hapta hungi mamangda tumba yadraba Walter ngata hawatuna ayuki hakchang sajal torami paglang da thekliba mahaki certificate sing adu ningba kaiwi sakpham golina na yenglami mathangi sinda Skyline breakfast semduna Walter bu happy birthday wish torami Walter Junior su mapa bu happy birthday wish torami Walter Junior makhong soinaiba angang amani mahak sesu paijuna chali Walter Junior barum de sing asaba tadre haiduna hairami makhoi hitar ama leira si haiduna hairami aduga table da leiba breakfast adu ubada kaino siri hanglami Walter nu khumlai akumasi akoi breakfast ni akoi imung se sugar wange aduna ngasi degi skum charagani Walter Junior na hai aidi sugar wangde simba chaningde aduga Skyler na namduna pise Walter Junior na mapabu ahalo sala project kai phauge haina lakna duna hairami aduga mapada happy birthday haina wish torami Mapana su masabu nuksina laknarami asumna nuksina alaiba khara chamina dun makhoi mathau chanaki mathangi sinda Walter na machabu school thilaki aduga mahak su class nangnaba changki Walter na magi class lawba horami thawa yawna taklami adugu chhatra sing aduri thawa sarumde puning changde maningda langdun lerami chairudabu su chhatra dun usipide mathangi sinda Walter car wash amagi counter da famduna lerami imungi awat apame na bhanabda Walter school matam loraga car wash aduda cashier ina thabak torami adubu gari sangudabun pa adu lakti haiduna Walter bu gari chamu haiduna mapuna hairami Walter yaningda gari chamu tholaki adubu mahakna chamliba gari adu class da langi haiduna Walter na chaikhiba angang adugi gari orami angang aduga lakminariba chhatra aduna su Walter hi matobu yengduna karemna duna noknarami mathangi sinda Walter mayum thong hangduna changlaki mabu birthday surprise pinaba mari mata singai dun lerami mayam adagi marakta Skyler gi manang nupi Mary amadi mahaki nupa heng su yarami
Heng police officer amani mahak drug fabgi department ta leba police amani. Heng na Walter gi laik lasu haiba amadi Walter gi thamoi chawba adu thagat lami. Matungda Heng na TV thaduna mahak na drug mayam pharuba amadi paisa mayam pharuba adugi mahak pu TV reporter amana interview loba adu mayam da thaduna yengalami. Paisa mayam adu ubda Walter na hangai. Heng paisa se kaya mokno. Heng na kumai lupa lakh 100 heli. Walter nang sunong mudi khoi ga drug phaba chalusidana haiduna horami. Mathangi sinda Walter amadi Skylar phamungda wari sanarami. Makhoi thaslo kadaba angang adugi lefam oibidori ka adu semjin sajinba losilo masu sangjilo hainarami. Mathangi sinda Walter ka wasta thabak torami lo khuduna leplinge da maha ikhang khangodana wanthaki. Mathangi sinda Walter ambulance amagi manungda mikap thoraki mabu senaribun pa aduda Walter na hairami ayhak breakfast yamna charakte aduna wanthabani ai aswaida lehoroge aibu thambiramo hairami. Adubu nupa aduna yaramde Walter bu check tobirami aduga haingi nahak churup thakpra. Mathangi sinda Walter MRI laurami aduga magi result adu yengduna doctor aduna wa khara hairami. Walter lungs cancer na nare operation tawala thokpusu yarodaba cancer ni. Cancer gi layeng chemo torobusu kanararoi. Walter laibak pharabdi chahi ama ani hinkhabi yai hairami. Mathangi sinda Walter mayumda halaki magi nipina thagi hingsa photuna lerami aduga Walter da nangdi kari tawure ngasi kam tawi haiduna hangami. Walter na magi doctor chatluba amadi mahaki result adu lotlami aduga ka henba kesh tawde hanagi hamu ni khumnami. Mathangi sinda ka wasta wakhalna phumangna duna leptuna leriba Walter da mapu laklaga hairei ngasi su car samgudu nupa adu laktre aduna nang oina car chamo haiduna hairami. Masida sarba Walter na machin thiduna chairami aduga manakta lerama pot chai khara thugairamuga yamna sauna chatki. Mathangi sinda tumba yadraba Walter magi mayum maningda famduna lerami. Walter na heng to call torami aduga hanglami. Nangna noma drug phaba chalusi habido aisu yawba yagadra. Mathangi sinda heng amadi mahaki partner gari manungda famduna lerami. Makhoi matung induna Walter su drug phaba yengbaba makhoi manakta lerami. Mafam adu founduna lakpa angang pu bus adu chatkibaga heng backup kaushali aduga drug phafam adu changnaraba sem saro haiduna order torami. Walter na hanglami mafam asi drug sungphamni habisi karamna khanglibano. Heng na hairei mina pau pirakpani mafam asida Captain Cook kowun pa amana met hariba hidak adu sungli. Mathangda backup laliba policing aduna drug sungpham changlamdaida marks upi. Karigumba drug si sabada soiba thoklabadi phosphine kowuk gas ama thoi gas adu hu cheli khudakta mishi. Mathangda police na drug sungpham adu kwashali aduga thong thugaiduna manungda leramliba nipa adu phaki. Walter na hangai aisu le manungda changba yagadra manungda kamai tawi habido aisu yingningi harami. Heng na hairei yani aikhoi hana changduna yinglukhige nang ngairamo hairamaga heng amadi mahaki partner manungda changki. Tanja aduda Walter na yum mathaktai chongthaduna chenkhinaba khonariba nupa adu urami. Nupa adu Walter gi hanagi satra Jesse ni. Jesse na Walter da kemta haiganu haiduna ingit tarami aduga magi car adu thoduna chatki. Walter na Jesse gi car number adu munna yengduna lehawi. Mathangi sinda Jesse na magi gari adu cover kupsenduna lerami. Mafam aduda mi lakpagi makhon tai. Jesse na magi gari manungda lumduna yenglami. Walter tholaktuna hairei ai tomda lakpani kanamtana nangbu thide. Jesse na hairei nang mafam asida kadaba laklibano. Walter na hairei nang oiroduba angang ni haba ai khangi adubu met hairiba drug asi nang sungba hairamgani habase ai khalude. Masi tabda Jesse na hairei kaino nang haido ai kemta khangde. Walter na makha tana hairei nang asengba khangdabra Captain Cook hairibase nang natabra. Jesse na hairei nahak kai pamlibano ai khangde nang na police ta pau pige hairibasu piu ai isana yana surrender tawge. Ai hojik high school da tamdre nangi satra oidre aduna basandi piranu. Masi tabda Walter na hairei adugi natte ai wa khara haige. Ngasidi nangi partner police na phakre nangi paisa ju police na phakre nangi match sungbamju police na loina khangre nangi karinta leitre aduna ibani partner oirasi nangna met yolo aina met saba hai. Masi tabda Jesse na nokladuna hairei nang met sunggeba nangi aiga partner oidoiba. Walter na khumnai aina hairibase yaba natragana aina nangbu police ta sinaba. Mathangi sinda Walter gi mayumda Skylar amadi maki manaw nupi Mary makhoini wari saduna lerami. Mary na hanglami Skylar nangni iriba novel adu karam toroge haina hanglami. Skylar na khumnai novel nate wari macha ni. Mary na hayami wari macha ibabudi novel oini ibana phani.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯋꯥꯜꯇꯔꯗꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯈꯨꯝꯂꯛꯏ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ, ꯆꯍꯤ 50 ꯁꯨꯔꯛꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ, ꯑꯩꯁꯨ ꯆꯍꯤ 90 ꯁꯨꯔꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔꯁꯦ ꯃꯍꯥꯛꯀꯤ ꯆꯍꯤ ꯇꯪꯈꯥꯏ ꯁꯨꯔꯛꯄꯒꯤ ꯉꯥꯎꯔꯤꯔꯣ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯃꯛꯇꯤ ꯅꯠꯇꯦ, ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯗꯕ ꯈꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯀꯦꯃꯤꯁꯇ꯭ꯔꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯄꯝꯃꯤ ꯑꯗꯨꯒ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯄꯨꯔꯛꯏꯁꯤꯅ? ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩ꯫ ꯃꯗꯨꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯨꯗꯤ ꯗꯁꯕꯤꯟꯒ ꯆꯞ ꯃꯥꯟꯅꯩ, ꯃꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯃꯐꯝꯗ ꯑꯩ ꯃꯦꯠ ꯁꯨꯡꯂꯣꯏ꯫ ꯑꯩꯅ ꯃꯦꯠ ꯁꯨꯡꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯄꯣꯠꯌꯥꯟ ꯌꯥꯎꯗꯕ ꯃꯈꯜꯒꯤ ꯃꯦꯠ ꯄꯨꯊꯣꯛꯀꯅꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯄꯣꯠꯁꯤꯡꯁꯦ ꯅꯣꯡꯃꯗꯒꯤ ꯍꯦꯟꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯦꯠ ꯁꯨꯡꯂꯣꯏꯗ꯭ꯔꯥ? ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯃꯦꯠ ꯁꯨꯡꯗꯦ, ꯀꯥꯏꯗ ꯁꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯜꯂꯣ, ꯅꯪꯅ ꯗ꯭ꯔꯒ ꯁꯨꯡꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤꯅ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯥ ꯃꯆꯥ ꯑꯃ ꯚꯔꯥ ꯂꯧꯔꯒ ꯇꯧꯁꯤꯔꯥ? ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯌꯥꯔꯣꯏ, ꯄꯨꯂꯤꯁꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯈꯤꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯁꯤ, ꯑꯗꯨꯗ ꯑꯣꯏꯅ ꯁꯨꯡꯂꯁꯤ꯫ ꯃꯦꯠ ꯁꯨꯡꯐꯝ ꯑꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯅꯁꯨ ꯐꯥꯕ ꯉꯝꯃꯣꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯁꯦꯚꯤꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯃꯃꯜ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯖꯦꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯈꯨꯝꯂꯛꯏ, ꯅꯪ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯤ ꯅꯠꯇ꯭ꯔꯣ? ꯃꯃꯜꯗꯣ ꯅꯪꯅ ꯉꯝꯅꯕ ꯍꯥꯏꯅꯧ꯫ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ, ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯦꯠ ꯁꯨꯡꯕ ꯄꯥꯝꯃꯤꯁꯦ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯒꯤꯅꯤ꯫ ꯖꯦꯁꯤꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯆꯨꯝꯕꯗ ꯆꯠꯄ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯪ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄꯒꯤ ꯉꯥꯎꯔꯤꯔꯥ? ꯅꯪꯅ ꯉꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨ, ꯅꯪꯅ ꯁꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯆꯦꯟꯅꯗꯣꯏꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ, ꯀꯩꯁꯨ ꯇꯧꯗꯦ, ꯕꯥꯟꯗꯣ ꯂꯩꯔꯨꯔꯣ ꯉꯁꯤꯃꯛ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯀꯥꯔ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯌꯥꯝꯅ ꯋꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯣꯝꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯉꯝꯗꯗꯨꯅ ꯃꯄꯥ ꯂꯥꯛꯇꯨꯅ ꯁꯦꯠꯄꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯁꯣꯏꯅꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯕ ꯋꯥꯜꯇꯔꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯏ꯫ ꯁ꯭ꯀꯥꯏꯂꯔꯅ ꯈꯥꯝꯕꯗꯒꯤ ꯋꯥꯜꯇꯔ ꯑꯗꯣ ꯐꯥꯊꯔꯒ ꯗꯨꯀꯥꯟ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯨꯅꯨ, ꯃꯈꯣꯏꯗꯤ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯕꯨ ꯀꯔꯦꯝꯅꯕ ꯑꯃꯗꯤ ꯅꯣꯛꯅꯕ ꯑꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯁꯤꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯁ꯭ꯀꯥꯏꯂꯔꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯔꯒꯦ ꯃꯇꯥꯒꯨꯝ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯆꯪꯂꯛꯄꯗꯨ ꯎꯏ꯫ ꯋꯥꯜꯇꯔꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯏꯟꯊꯨꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯥꯎꯁꯜꯂꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯋꯥꯜꯇꯔꯕꯨ ꯈꯥꯝꯗꯣꯛꯏ, ꯑꯗꯨꯕꯨ ꯋꯥꯜꯇꯔꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯋꯥꯜꯇꯔꯒꯤ ꯁꯥꯎꯔꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯅꯪ ꯉꯥꯎꯔꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯔꯨꯚꯨꯃꯤ ꯑꯃꯒꯤ ꯃꯌꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯚꯥꯟ ꯑꯆꯧꯕ ꯑꯗꯨꯗ ꯋꯥꯜꯇꯔ ꯀꯨꯝꯊꯔꯛꯈꯤ꯫ ꯆꯤꯡꯗꯨꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯁꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯐꯝ ꯑꯁꯤꯗ ꯃꯦꯠ ꯑꯣꯏꯅ ꯁꯨꯡꯂꯁꯤ꯫ ꯋꯥꯜꯇꯔꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯌꯨꯝꯗ ꯗ꯭ꯔꯒ ꯃꯦꯠꯀꯤ ꯃꯅꯝ ꯅꯝꯃꯒ ꯆꯪꯕ ꯌꯥꯔꯣꯏ, ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯁꯤ ꯑꯐꯕ ꯐꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯐꯤ ꯑꯁꯤꯗ ꯃꯅꯝ ꯆꯨꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ, ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯁꯤ ꯂꯥꯛꯂꯣ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯚꯥꯟ ꯃꯅꯨꯡ ꯆꯪꯈꯤ꯫ ꯖꯦꯁꯤꯅ ꯚꯥꯟ ꯃꯅꯨꯡꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯋꯥꯜꯇꯔꯅ ꯅꯝꯗꯨꯅ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯃꯨꯠꯊꯠꯂꯤ꯫ ꯃꯊꯪꯗ ꯍꯩꯁꯤꯡꯂꯕ ꯋꯥꯜꯇꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯦꯠ ꯁꯨꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯄꯣꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯃꯦꯠ ꯑꯁꯤ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯒꯨꯝꯅ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪꯒꯤ ꯄꯣꯠ ꯑꯁꯦ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯣꯠ ꯂꯩꯔꯔꯣꯏ, ꯃꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯎ ꯇꯪꯅꯤꯡꯕ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ꯫ ꯑꯩꯁꯨ ꯃꯍꯥꯎ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯖꯦꯁꯤꯅ ꯃꯦꯠ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯋꯥꯜꯇꯔꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯦꯠ ꯌꯣꯟꯁꯦ ꯍꯥꯏꯔꯗꯤ ꯃꯦꯠ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯗꯤ ꯌꯣꯟꯕ ꯈꯛꯇꯅꯤ꯫ ꯋꯥꯜꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯩ ꯇꯧꯁꯤꯒꯦ, ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯅꯤ? ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯃꯦꯠ ꯁꯨꯡꯁꯤ, ꯍꯣꯔꯦꯟꯗꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯃꯦꯠ ꯌꯣꯟꯅꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯀꯧꯕ ꯗ꯭ꯔꯒ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯦꯠ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯦꯠ ꯅꯪ ꯑꯃꯨꯛꯐꯥꯎ ꯎꯔꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ, ꯅꯪꯗꯤ ꯅꯥꯟꯊꯣꯛꯍꯧꯔꯦ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩ ꯗꯥꯎ ꯌꯥꯕꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ꯫ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ, ꯄꯨꯂꯤꯁꯇ ꯅꯪꯅ ꯍꯥꯏꯗꯣꯛꯄꯅꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ? ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩ ꯐꯨꯗꯠꯀꯦ꯫ ꯃꯗꯨꯗ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯣ ꯉꯁꯤ ꯕꯦꯜꯗꯒꯤ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯃꯗꯤ
Crazy Eye makhoi ani changduna Jessie da hangami nang met asi kanana sungbuno nangi nakoktuna siguma met asi sungba haidoba natte mathangi sinda Walter na marubhumi mayai da khamduna leiriba ban adugi mathakta met sungnaba sem saduna leirami tanja adu da car ama mahakta mathujalaki car dagi Crazy Eye kumtharaktuna hairei nangi posidi yamna fai nang aigi oina thabak tawro Walter na hairei paisa yamgadaba oirabadi aigi potsi nangondi yonge masi tabada Crazy Eye na magi car dagi plastic bag amada yalba paisa sapun adu puthoktuna Walter da ulami Jessie gi hanagi partner aduna Walter bu yinglaga hairei masi nupas ai khangi aibu police na phawa matumda masi nupas su yaukibani adu ka manungda famleba Jessie bu yinglaga hairei nangna police puraga laklibra Crazy Eye amadi magi partner na nongmai tawthoklami madu ubada Jessie na ka manungdagi lawai Walter chenkro Jessie na Walter na leiriba maikai adu tamna chalakhi adu Crazy Eye na nongmai kaptuna panduna lemai da takhi Jessie gi partner na hairei animak hatu asi Crazy Eye na Walter bu yinglaga hairei nangi pot se nangna sunglibra onthokna pamukreda haiduna Walter gi makokta nongmai namlaki Walter na hairei aina met sungliba asigumna nangsu sungba hainaba ai takpige Jessie amadi khoini bu hatokanu hairami matangi sinda Jessie gi partner aduna Jessie bu makho mukhut punsunduna thamlami aduga Jessie bu kawrami aduga ban manungda changlakhi met sunnaga partner aduna thagliba churup adu Walter na langthok halli Walter na ban manungda met sungliba adu Crazy Eye amadi Jessie gi partner aniduna munna yenglami Walter na yamna tawningdaba mawongda tawribadu ubada makokta nongmai namladuna yamna thuna top khoigi matam leite hairami Walter na mana semliba hidak adu chemical ama haijalamnaga ban adu yi mapanda chengthoki aduga ban adu mapandagi thonglon sinki maduna ban manungdagi mekhu karaki Walter na ban gi thong adu namsinduna leibana ban adu manungdagi thong hangba yaramde aduna nongmai kaplaki Walter di nongmai na pandana pakthaduna leki ngahaki manungda nongmai kapa lepki tumina leikhre tanja sida Walter na Jessie gi manakta chelaktuna Jessie bu puliba lawtholami marak sida Jessie gi partner na churup thaklambagi churup matek aduna manakta leiriba akang manapi sing aduda mai chakpa horakhi Walter na mai mthanabu kanna khonarami adubu ngamlamde mamaida Walter upai letraduna marks ama upsali aduga wanthaduna leiriba Jessie bu marks ama upiraga makhoi ani bandu thoduna chakhi masini series asigi ahanba sinda Walter na hathu ban thoduna lakhibagi maram Walter na ahanba singda police lakliba maikai aduda nongmai em tawduna leirami adubu masa matumda amu wakhal phatharaba matungda masa matumda sijarage haiduna makokta nongmai kapnaba honarami adubu nongmai adu safety lock on torumduna nongmai kapa yakite upai leitraba Walter chenpham leitre khanduna masa matumda surrender tawnaba sem sarami adubu tariba siren makhol adu police ki oramdre mai kanba lakpa fire brigade oirami madu ubada Walter mahak hingle habigi matago maithongda nungaiba ulami Jessie su ban manungdagi thoraktuna Walter gi manakta lai aduga hangai makhoi ani tudi kamai tawkhre Walter na hairei phosphine gas aina hydra met sungbadi step ama swebda hu senba gas thoi haibado aina met ki mahutta gas adu seme gas adu manam tabada makhoi ani sikhre harami Jessie di mataw aduda matha saraduna makokta makhut haplami mathangi sinda Walter na Crazy Eye na puraklama paisa sing adu washing machine gi dryer amada haptana olami aduga paisa sing ado dryer manungdagi lawtholami aduga mahak tumna changki paisa sing ado dryer da unglibagi maramdi ahanba paisa sing ado mana puthoktuna sijinarabadi karadagi paisa no haiduna soidana thinarakhani adubu dryer da otlabadi paisa sing ado suru naru tawduna paisa amanba olani paisa amanba haibasidi mi khudimaki manakta leiba ngaktani aduna kanana su kaisu hangaroi paisa adugi maramda lo thugaduna talapa paisa oibana phongna sisinaba yadabagi paisa amanba onthokhtuna sijananaba honaribani Walter amadi Scarlett tuminaduna ahanba sin asi losankhi mathangi episode Walter amadi Jessie anina sire haiduna puraklibani pa indo tasengna mu sirabra tasengna siba orabadi asi phaksang aduna kamdauba crime ama tawba hororaba Walter na mahaki lamcha chajata kari ahomba lakpa amadi dakta laichuraba Jessie Walter gi thajaba yaba partner oigadoribra tungda kari thokadege habdu mathangi episode amu naminarasi wari asi karam tawbuge akhoi da khangan birau ngasi gi matang asida losinjare mathangi ira nimita wari gi wari hariba YouTube channel asida adom gi demak soidanaba episode anauba ma putuna laksege wari asibu pambidrabasu dislike nambiramu wari asibu pambirabadi akhoi bu ningsing birau
soidana subscribe tawbiramu. Muthanggi Irai numita warigi wari channel asibu kobiginu.